Laibak asigi military tradition sing modernized tobagi sarugama oina Indian Army gi uniform rule amasung ceremonial practice sing semdok sadoktuna British lengak matamgi chanabi kaya lauthokre. Anoba khongthang asina Indian Army gi dress regulation da laibak asigi leihauga chanaba machak singi mami tabaga loinana hena masak thokhan bangamlagani hairi. Anoba uniform asi Indian Army gi identity amadi discipline gi symbol ni haina Indian Army na phongdokli. Anoba uniform asida Army, Navy amadi Air Force ki common uniform numbering scheme hongdokadauri. Masina service ahum asigi dress category da hena laito khanba ngamlagani hairi. Indian Army gi oina uniform category mari laigani. Category sing adudi ceremonial dress, working dress, mess dress amadi combat dress ni. Dressing asi line masak hangdoknaba amadi administration da laito khanabagi damak akhanaba dress number sing assign tawre. Nauna semdorakliba uniform code asigi matung inna Army gi formal civil attire da traditional bandi jacket hapchin bagal loinana mess dress number 5 amasung 6 tagi pouch belt lauthok lagani haidi.